ꯄꯥꯐꯣꯔ ꯇꯤꯟ ꯐꯤꯁꯅꯦ ꯄꯥꯐꯣꯔꯗꯤ ꯀꯣꯟꯅ ꯇꯤꯟ ꯐꯤꯁꯅꯦꯀꯣ ꯁꯤꯁꯦ ꯐꯖꯅ ꯍꯩꯗꯣꯛꯑꯅꯤ ꯄꯥꯐꯣꯔ ꯑꯃ ꯌꯥꯎꯋꯦ ꯄꯥꯐꯣꯔ ꯑꯃ ꯑꯗꯨꯒ ꯀꯥꯡꯍꯧ ꯍꯥꯏꯗꯣꯏꯔꯥ ꯁꯂꯥꯠ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯕꯤꯠꯔꯨꯠꯅꯦ ꯒꯖꯔꯅꯦ ꯀꯣꯕꯤ ꯀꯩꯀꯥ ꯇꯧꯔꯒ ꯉꯧꯕꯅꯦꯕ ꯀꯩꯝ ꯌꯥꯎꯗꯕꯤꯗ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯑꯦ ꯃꯣꯔꯣꯛ ꯀꯩꯀꯥ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯉꯧꯕꯅꯦ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏꯗꯣ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯗꯦꯕ ꯑꯗꯨꯒꯤ ꯑꯗ ꯍꯧꯔꯒꯦ ꯆꯥꯛ ꯂꯥꯝꯃꯦ ꯃꯥꯡꯗ ꯈꯤꯜꯂꯒ ꯂꯩꯕꯗꯣ ꯀꯣ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤ ꯃꯥꯡꯗ ꯁꯨꯝ ꯈꯤꯟꯖꯜꯂꯕꯅꯤꯅ ꯄꯨꯛ ꯂꯥꯝꯃꯦ ꯅꯪ ꯆꯅꯝ ꯆꯥꯒꯗ꯭ꯔꯥ ꯍꯥꯞꯄꯦ ꯌꯣꯡꯆꯥꯛꯁꯨ ꯍꯥꯞꯄꯦ ꯍꯧꯔꯒꯦ ꯃꯌꯥꯝ ꯍꯧꯔꯒꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯉꯁꯤ ꯃꯤꯛꯆꯔꯁꯦ ꯕꯤꯠꯔꯨꯠꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯌꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯕꯤꯠꯔꯨꯠ ꯍꯥꯞꯄꯩꯅꯦ ꯑꯂꯨꯗꯨꯁꯨ ꯃꯆꯨꯁꯦ ꯑꯣꯟꯗꯦ ꯑꯂꯨꯒꯁꯦ ꯉꯛꯁꯪ ꯉꯥꯡꯉꯦ ꯌꯣꯡꯆꯥꯛ ꯆꯅꯝꯅꯤ ꯆꯅꯝ ꯆꯅꯝꯁꯦ ꯁꯨꯃꯥꯏꯅ ꯏꯟꯖꯥꯡꯗ ꯍꯥꯞꯄ ꯍꯥꯎꯕꯅꯦ ꯐꯁꯨ ꯐꯩꯌꯦ ꯆꯥꯕ ꯆꯅꯝꯗꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯥꯝ ꯉꯥꯎ ꯇꯥꯁꯦ ꯑꯩ ꯀꯣꯊꯣꯛꯄꯗ ꯌꯣꯡꯆꯥꯛ ꯂꯣꯏ ꯌꯥꯎꯔꯛꯑꯦ ꯑꯩꯈꯣꯏꯗꯤꯀꯣ ꯇꯤꯐꯤꯟ ꯊꯣꯡꯕꯗ ꯑꯂꯨ ꯍꯥꯞꯇꯦꯕ ꯗꯁꯀꯨꯁ ꯑꯣꯏꯅ ꯍꯥꯞꯄꯦꯕ ꯗꯁꯀꯨꯁ ꯁꯤꯅꯁꯨ ꯍꯥꯎꯋꯦꯀꯣ ꯍꯥꯎꯋꯦ ꯗꯁꯀꯨꯁ ꯍꯥꯞꯄꯅ ꯍꯥꯎꯋꯦ ꯆꯅꯝꯁꯦ ꯍꯤꯡꯅ ꯆꯥꯕꯗꯤ ꯉꯝꯗꯦꯕ ꯐꯠꯁꯨ ꯐꯠꯇꯦ ꯁꯨꯃꯥꯏꯅ ꯍꯤꯟꯖꯥꯡꯗ ꯊꯥꯛꯄꯁꯤꯗꯤ ꯉꯝꯗ꯭ꯔꯥ ꯄꯥꯐꯣꯔ ꯀꯥꯎꯔꯨꯔꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯔꯤꯁꯦ ꯆꯅꯝꯒꯤ ꯃꯍꯥꯎ ꯑꯃ ꯂꯩ ꯈꯨꯍꯥꯎꯁꯦ
이반이지 꾸쭈 양 개나봐네. Khôi chị nói là anh này mua mùi một quả mỗi tay nó ngồi vậy. Mỗi tay mỗi tay là khulak bạc, anh là apok boy bạc trong này. Michelle tham hảo Hào tao bạc. mà sao cái salad mà nó salad ấy rồi Aja mình đi ra lại, awan na. Pidang ngọc sẽ have mà. rồi không hiểu anh bà có last piece Bác có chơi chăn được này hả? Cái đằng này, cái đằng này. rồi á gì phải học ta chân Rồi đó. Rồi. Acidity rồi nè tô máu. Hồi video xem biểu đúng like tàu biểu món subscribe share cầu vì cái cô mẹ kau bikin home yang kar tiat aduga mathang da kai charo ke to comment ta bibiram bye